ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯥꯏꯒꯤ ꯃꯤꯇꯝ꯫ ꯋꯥꯔꯤ ꯑꯁꯤ ꯑꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯅ ꯁꯥꯒꯠꯆꯔ ꯏꯖꯕꯅꯤ꯫ ꯃꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯄꯨꯝꯅꯃꯛ ꯑꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯉꯥꯛꯇꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯥꯏꯒꯤ ꯃꯤꯇꯝ꯫ ꯃꯇꯝ ꯑꯃꯗ ꯃꯤꯇꯝ ꯀꯌꯥ ꯁꯦꯝꯕ ꯁꯥꯕꯒꯤ ꯊꯕꯛꯇ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯕ ꯅꯍꯥ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯆꯥꯎꯔꯦꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯃꯍꯥꯛꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯡꯗ ꯍꯛ ꯈꯣꯠꯇꯨꯅ ꯃꯤꯇꯝ ꯀꯌꯥ ꯁꯦꯝ ꯁꯥꯗꯨꯅ ꯍꯣꯠꯅꯔꯛꯏ꯫ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯅ ꯑꯁꯨꯛ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯄꯨꯝꯅꯃꯛꯇꯤ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯃꯄꯥꯕꯨꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯥꯏꯒꯤ ꯃꯤꯇꯝ ꯁꯥꯕ ꯃꯣꯃꯣꯟ ꯍꯥꯏꯅ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯣꯃꯣꯟꯅ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯏꯄꯥꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯁꯤꯜꯂꯛꯂꯦꯗꯣ꯫ ꯑꯗꯨꯅ ꯏꯄꯥꯅ ꯍꯣꯠꯅꯔꯝꯂꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯆꯥꯅ ꯃꯍꯨꯠ ꯁꯤꯜꯍꯧꯔꯒꯗꯕꯅꯤ꯫ ꯅꯃꯥꯁꯨ ꯏꯆꯥꯕꯨ ꯎꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦꯗꯣ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯏꯄꯥ ꯏꯆꯥꯗꯪꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯒꯗꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟꯅ ꯃꯆꯥꯅꯨꯄꯥꯗ ꯋꯥꯐꯝ ꯀꯌా ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯆꯥꯎꯔꯦꯜ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯇꯞꯅ ꯃꯄꯥꯕꯨꯡ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯅꯆꯥꯁꯨ ꯄꯨꯝꯅꯃꯛ ꯈꯪꯖꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯃꯣꯃꯣꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ ꯐꯔꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯑꯉꯧꯕ ꯐꯤꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯉꯁꯤꯗꯤ ꯏꯄꯥꯅ ꯏꯆꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯒꯦ꯫ ꯏꯄꯥꯁꯨ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯔꯛꯂꯕꯅꯤꯅꯅꯦ ꯊꯕꯛ ꯑꯁꯤꯗ ꯀꯌꯥ ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯗ꯭ꯔꯦꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟꯅ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜꯗ ꯄꯣꯠꯁꯛ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯃꯣꯃꯣꯟ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯃꯁꯥꯗꯨ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯃꯄꯥꯕꯨꯡꯕꯨ ꯑꯐꯕ ꯂꯥꯏꯌꯦꯡꯁꯪꯗ ꯄꯨꯗꯨꯅ ꯂꯥꯏꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯃꯥꯜ ꯆꯥꯡ ꯄꯨꯝꯕꯁꯨ ꯃꯄꯥꯕꯨꯡꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦꯜꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜ ꯃꯆꯥ ꯁꯔꯨꯛ ꯑꯁꯤ ꯈꯛꯇꯃꯛ ꯉꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯃꯄꯥꯕꯨꯡ ꯃꯣꯃꯣꯟ ꯈꯪꯍꯟꯗꯅ ꯌꯨꯝꯐꯝ ꯌꯥꯎꯕ ꯏꯪꯈꯣꯜ ꯑꯁꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯁꯦꯟꯖꯥꯎ ꯌꯥꯝꯅ ꯄꯥꯏꯕ ꯏꯕꯣꯍꯜꯒꯤ ꯃꯐꯝꯗ ꯕꯟꯗꯣꯞ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯃꯣꯃꯣꯟ ꯀꯟꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯥꯕꯨꯡ ꯃꯣꯃꯣꯟꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯆꯥꯎꯔꯦꯜ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯄꯤꯗꯠ ꯄꯥꯗꯠꯄ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯑꯣꯏꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯣꯠꯅꯖꯗꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯤꯇꯝ ꯁꯥꯕꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯈꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯐꯝ ꯌꯥꯎꯕ ꯏꯪꯈꯣꯜꯒꯤ ꯕꯟꯗꯣꯞ ꯑꯗꯨ ꯍꯟꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯍꯥꯏꯅꯈꯤꯕ ꯊꯥꯅꯈꯤꯕ ꯃꯇꯝ ꯑꯗꯨꯁꯨ ꯁꯨꯔꯛꯂꯗꯨꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯕꯣꯍꯜ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯆꯥꯎꯔꯦꯜꯗ ꯆꯩ ꯊꯥꯡꯂꯝꯃꯤ꯫ ꯍꯥꯏ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜ, ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯦ? ꯍꯥꯏꯅꯈꯤꯕ ꯊꯥꯅꯈꯤꯕ ꯃꯇꯝꯁꯨ ꯁꯨꯖꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯁꯨꯖꯜꯂꯛꯄꯗ ꯅꯠꯇꯦꯅꯦ, ꯅꯨꯃꯤꯠ 10ꯅꯤ ꯍꯦꯟꯗꯣꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯈꯨꯔꯥꯅ ꯌꯨꯝꯐꯝ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯂꯧꯁꯤꯜꯂꯕꯅꯤ꯫
ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨꯝ ꯑꯁꯦ ꯁꯣ ꯂꯣꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯕꯣꯍꯜꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯔꯦꯜ ꯄꯥꯝꯕꯩ ꯂꯩꯖꯗ ꯃꯈꯨꯠ ꯂꯣꯟꯅꯖꯗꯨꯅ ꯏꯕꯣꯍꯜꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯈꯨꯔꯥ, ꯌꯥꯔꯒꯗꯤ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯖꯔꯤꯕ ꯁꯦꯟꯐꯝ ꯈꯔ ꯑꯁꯤꯒ ꯑꯋꯥꯠꯄ ꯁꯦꯟꯐꯝ ꯑꯗꯨ ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ 10ꯅꯤꯗꯪꯒ ꯃꯇꯝ ꯄꯤꯕꯤꯈꯣ꯫ ꯄꯨꯂꯞ ꯄꯨꯟꯁꯤꯟꯖꯔꯒ ꯈꯨꯔꯥꯗ ꯁꯣꯏꯗꯅ ꯁꯤꯟꯅꯖꯔꯛꯀꯦ꯫ ꯆꯥꯎꯔꯦꯜꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯕꯣꯍꯜ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯃꯇꯧ ꯀꯝꯗꯧꯅ ꯁꯤꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯀꯥꯟꯅꯗꯦ ꯏꯕꯨꯡꯉꯣ, ꯑꯔꯦꯝꯕꯗꯅꯦ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ꯫ ꯑꯩꯁꯨ ꯁꯦꯜ ꯌꯥꯝꯅ ꯆꯤꯜꯂꯕꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯦ꯫ ꯆꯥꯎꯔꯦꯜꯅ ꯀꯟꯅ ꯍꯥꯏꯖꯕ ꯑꯗꯨꯗꯒꯤꯗꯤ ꯏꯕꯣꯍꯜꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯆꯥꯎꯔꯦꯜꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯌꯥꯕ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯁꯤꯟꯐꯝ ꯑꯗꯨ ꯈꯔ ꯅꯥꯊꯩꯗꯨꯅ ꯑꯐꯪ-ꯑꯐꯪꯕ ꯊꯕꯛ ꯊꯤꯗꯨꯅ ꯁꯨꯕ ꯅꯣꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯕꯛ ꯃꯐꯝꯗ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤꯑꯣꯏ ꯈꯔ ꯌꯥꯎꯔꯝꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯈꯨꯠꯁꯨꯃꯟ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯃꯛ ꯅꯝꯊꯥꯛ ꯇꯧꯕꯤꯗꯨꯅ ꯍꯥꯠꯄꯤꯔꯝꯃꯤ꯫ ꯃꯔꯝ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦꯜ ꯏꯕꯣꯍꯜꯒ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯁꯣꯏꯅꯔꯕꯗ ꯏꯕꯣꯍꯜꯅ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯟꯕꯤꯈꯤ꯫ ꯑꯗꯨꯒ ꯆꯥꯎꯔꯦꯜꯒꯤ ꯆꯪꯖꯐꯝꯁꯨ ꯄꯤꯕꯤꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯆꯥꯎꯔꯦꯜꯁꯨ ꯄꯥꯝꯕꯩ ꯂꯩꯇ ꯑꯗꯨꯃꯛ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯀꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯕꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯕꯤꯒꯗꯕ ꯈꯨꯟꯖꯥꯁꯤꯡꯁꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯕꯣꯍꯜꯒꯤ ꯃꯤꯆꯪꯗ ꯑꯗꯨꯃꯛ ꯂꯦꯞꯅꯈꯤꯕꯅ ꯀꯔꯤꯁꯨ ꯄꯥꯝꯕꯩ ꯂꯩꯖꯔꯝꯗꯦ꯫ ꯆꯥꯎꯔꯦꯜꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯅꯪꯕ, ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯁꯨꯝ ꯃꯈꯣꯡꯅ ꯊꯣꯔꯛꯄꯅ ꯎꯃꯪ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯎꯃꯪꯒꯤ ꯃꯐꯝꯁꯤꯡꯗꯒꯤ ꯆꯥꯕ ꯌꯥꯕ ꯎꯍꯩ ꯋꯥꯍꯩ ꯊꯤꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯂꯛꯂꯕ ꯃꯇꯝꯗꯅ ꯂꯣꯛꯇꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯕꯨ ꯃꯈꯨꯠꯅ ꯌꯥꯗꯨꯅ ꯃꯕꯨꯛ ꯄꯦꯟꯅ ꯊꯛꯆꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯎꯃꯪꯗ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯑꯍꯤꯡ ꯌꯥꯔꯦꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯅꯪꯅ ꯍꯣꯠꯅꯖꯔꯤꯕ ꯆꯥꯎꯔꯦꯜꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯎꯕꯗ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯁꯨ ꯑꯁꯨꯝ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯄ ꯆꯨꯝꯗꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦꯗꯣ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯉꯁꯤ ꯋꯥꯔꯤꯕ ꯑꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯨꯝ ꯋꯥꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏꯅ ꯑꯗꯨꯃꯛ ꯊꯧꯖꯥꯟꯕꯤꯗꯣ꯫ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯨꯞꯅ ꯋꯥꯐꯝ ꯀꯌꯥ ꯈꯟꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯍꯥꯛꯅ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯒꯠꯆꯔꯛꯏ꯫ ꯂꯥꯏꯅꯤꯡꯊꯧ, ꯏꯆꯥ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯃꯟꯈ꯭ꯔꯦꯗ꯫ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯂꯦꯞꯆꯅꯅꯕꯒꯤ ꯃꯇꯝ ꯑꯗꯣ ꯌꯧꯔꯛꯇ꯭ꯔꯤꯕꯔꯥ? ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯃꯥꯏꯊꯣꯡꯗ ꯈꯣꯏꯌꯨꯝ ꯃꯤꯅꯣꯛ ꯑꯃ ꯇꯧꯗꯨꯅ ꯇꯞꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ, ꯑꯗꯨ ꯀꯔꯤꯒꯤ ꯅꯤꯡꯁꯥ ꯊꯤꯔꯤ? ꯄꯨꯝꯅꯃꯛ ꯑꯩꯍꯥꯛꯀꯤ ꯊꯧꯁꯤꯜꯅꯤꯗꯣ꯫ ꯅꯍꯥꯛ ꯀꯔꯤꯒꯤ ꯀꯥꯎꯔꯤ? ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯗ ꯏꯃꯣꯝ ꯂꯨꯏꯍꯦꯟꯅ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯪꯒꯠꯆꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ, ꯋꯥꯐꯝ ꯑꯗꯨꯒꯤ ꯁꯤꯟꯊꯥ ꯑꯗꯨ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯔꯛꯂꯝꯃꯤ꯫ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯃꯍꯥꯛꯅ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯃꯣꯝ ꯂꯨꯏꯍꯦꯟꯕꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯁꯤꯟꯊꯥ ꯑꯃꯒꯤꯗꯃꯛꯇ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯏꯃꯣꯝ ꯂꯨꯍꯦꯟ, ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯗ ꯄꯂꯦꯝ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯁꯤꯟꯊꯥ ꯑꯁꯤ ꯏꯃꯣꯝꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯒꯤ ꯃꯤꯇꯝ ꯑꯃꯈꯛ ꯁꯥꯅꯅꯕ ꯂꯥꯏꯔꯦꯝꯕꯤ ꯂꯨꯍꯦꯟꯒꯤ ꯃꯐꯝꯗ ꯂꯩꯃꯔꯦꯝꯕꯤ ꯑꯁꯤꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯌꯥꯊꯪ ꯑꯁꯤꯒꯤꯗꯃꯛ ꯂꯥꯏꯔꯦꯝꯕꯤ ꯂꯨꯍꯦꯟꯅ ꯎꯃꯪ ꯑꯃꯗ ꯈꯣꯡꯗꯣꯏꯔꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯌꯥꯝꯅ ꯀꯨꯏꯔꯕ ꯊꯧꯗꯨ ꯅꯨꯡ ꯑꯁꯤꯕꯨ ꯈꯨꯡꯒꯠꯇꯨꯅ ꯅꯨꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯂꯥꯏꯒꯤ ꯃꯤꯇꯝ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟ ꯃꯨꯔꯇꯤ ꯃꯥꯟꯕ ꯑꯃꯈꯛ ꯁꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯍꯥꯛꯅ ꯁꯦꯝꯂꯤꯕ ꯅꯨꯡ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯨꯡ ꯑꯣꯏꯔꯝꯗꯦ꯫
Umang asida matam kaya sangna laining paray chetuna lakpa taibang miyoiba amakak oiduna layrammi. Mahakna lakpa matamda lairembi asibu namu taibang mi oiraboy khalammi. Mikup asida lainingba nupa asi mai hauna saurammi. Asumna lauduna hairei. Iya! Kari natik layduna lainingba aihaki thaudu nung asibu nupi masana hakna hekta sokpa yabra. Adudi haujik nahakna semriba thaudu nung asida nahak matam chupagi oina sathuptuna laikro. Asi haiduna yamna sauna lainingba nupa asina lairembigi maphamda asaw parei henman khibana akanba sap solammi. Hairiba matam asida nongthang mahaksu amuktang hauna khonglamlaga mikup asida khanghaudana akhak araw kayaga loinaduna nong chutharaklammi. Mikup asida nongmadol thaktagi arangba masek mangal kayaga loinaduna laining thau amadi laimarembi makhoi animak taibang malemda khongdaraklammi. Matau asida lainingba misak asi manga chak manarammi aduga mahak khuru laitana kunthaduna punem jarami. Laining thau mahakna lainingba nupa asigi maphamda asumna hairaklammi. Namu taibang mi nahakna asaw pareina langoi chankhiduna nahaki sapna thaudu nung onkhrabi mahak asi laining thau aihaki imomnido. Wafam asi tabada lainingba nupa asi khanghaudana masa pumba tu chunglaklammi aduga asumna haijarami. Nanai tolaba aihaki langjakhiba iral pumba ngakpiyudo laining thau amadi laimarembi aihaki asaw pareina langoi chankhiduna thaudu nung olu haiduna sap sonkhredo. Laimarembina amuk makha tana asumna hairaklammi. Hayeng tunglam chat phawbada namu taibang miyoibasingi lakta asaw parei chalaba misak aduna pangthokliba thauram thauda khudingmakta amang ata thokpa oirasanu laining thauna amuk makha tana hairaklammi. He athoiba namu laktagisu thoido hendoklaba adungai tunglam chatta mapok langon amada nahakna khut haibasingi lakta thoidok hendokna maming chatlaba laigi mitam sabagi mapok langon amada thaudu nung asigi mitam asidagi imo mahakpu amuk hanna taibang mangphawnarakpa oirasanu. Asi hairamladuna laining thau amadi laimarembi makhoi animak arangba mangal kayaga loinaduna lairamlenda kakhirami. Matam kaya haukhre thaudu nung mahakti adumak umang asigi saruk amada taduna laihowi. Suthang mirol kaya haukhiduna haujikti taibang miyoibasingi wakhal loksing pumnamak chaukhatlaba matam haibadu oiraklammi. Asumna haukraba wafamsing adu haujikti matam yaurakladuna lairembi mahaki maphamda laining thau mahakna asumna hairaklammi. Yengudo laimarembi asukpa umang asida kanasu loinada akiba machet amata yauda nupa macha asina ahing yarekliba ase. Chatlu mahaki khomlen banglanda yathang adu pangthoknanaba waram pumnamak khangalucho. Asi haiduna lairembi asi masabi laining thau mahaki yathang adu pangthoknanaba malem taibang palda khongdoiraklammi. Aduga saurelna ningaidana tin kang marak asida ahing yarekliba asigi manakta laktuna saurelgi khomlen manglanda lairembi mahakna asumna hairaklammi. Nupa macha nahak haugatlu aihak nahak pupokpi palemnido. Asi haiduna saurelgi apokpigi saktam langduna hairammi. Aduga amuksu saurelgi mapabung mamongi saktam lauduna asumna hairaklammi. Ipagi ibungo saurel karigi nahakna kauthokli yumda chatlu ipani isagi nafamda sinaramba posak ado lona huduna purau aduga posak adu hangdoktuna yengudo. Aduga amuksu makokta koyet yetpa phingau setpa yamna ahal oiraba nupa amagi saktamda laktuna asumna haukraba
ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯆꯥꯎꯔꯦꯜꯒꯤ ꯃꯃꯤꯠꯇ ꯎꯍꯜꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯈꯨꯗꯛꯇ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯔꯛꯂꯝꯃꯤ꯫ ꯏꯁ, ꯀꯔꯤꯃꯛꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯄꯥꯕꯨꯡꯅ ꯃꯆꯥ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯝꯕ ꯄꯣꯠꯁꯛ ꯍꯥꯏꯕꯗꯨꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯀꯔꯤ ꯄꯣꯠꯁꯛꯄꯨ ꯑꯣꯏꯔꯤꯒꯕ? ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯂꯨꯏ꯫ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯦꯅꯦ꯫ ꯇꯁꯦꯡꯅꯃꯛ ꯃꯣꯃꯣꯟꯅ ꯃꯁꯥ ꯀꯟꯅ ꯉꯝꯂꯛꯇꯕ ꯃꯇꯝꯗ ꯆꯥꯎꯔꯦꯜꯅ ꯁꯦꯟ ꯇꯥꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩꯗ ꯃꯄꯥꯕꯨꯡꯅ ꯅꯣꯡꯃ ꯃꯆꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕꯤꯔꯝꯕ ꯑꯉꯧꯕ ꯐꯤꯅ ꯀꯨꯞꯄ ꯄꯣꯠꯁꯛ ꯑꯗꯨ ꯅꯣꯡꯃꯇ ꯌꯦꯡꯂꯨꯕ ꯇꯧꯗꯦ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯎꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯟꯊꯕ ꯇꯧꯗꯅ ꯆꯥꯎꯔꯦꯜ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯑꯍꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯈꯨꯜꯗ ꯂꯣꯟꯅ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯁꯣ ꯑꯁꯤ ꯍꯦꯛꯇ ꯐꯛꯀꯥꯏꯔꯒꯦ꯫ ꯀꯝꯗꯧꯅ ꯁꯣ ꯑꯁꯤ ꯐꯛꯀꯥꯏꯒꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯁꯤ ꯈꯟꯗꯨꯅ ꯑꯁꯨꯝ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯋꯥꯏꯗ ꯅꯨꯡ ꯈꯔ ꯑꯗꯨꯝ ꯆꯥꯎꯔꯞ ꯇꯧꯕꯁꯤꯡ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯄꯟꯊꯕ ꯇꯧꯗꯅ ꯅꯨꯡ ꯑꯃ ꯇꯥꯞ ꯈꯨꯟꯒꯠꯇꯨꯅ ꯁꯣ ꯑꯗꯨꯗ ꯊꯣꯝꯗꯠꯇꯨꯅ ꯌꯨꯝꯒꯤ ꯁꯣ ꯑꯁꯤ ꯐꯛꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯄꯥꯕꯨꯡꯒꯤ ꯂꯥꯏ ꯃꯤꯇꯝ ꯁꯥꯐꯝ ꯀꯥ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯜꯂꯕ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯅꯤꯡꯊꯤꯖꯅ ꯀꯨꯞꯁꯤꯟꯗꯨꯅ ꯄꯣꯠꯁꯛ ꯑꯃ ꯊꯝꯂꯤꯕꯗꯨ ꯆꯥꯎꯔꯦꯜꯅ ꯎꯔꯛꯂꯝꯃꯤ꯫ ꯌꯨꯝ ꯃꯅꯨꯡ ꯑꯁꯤ ꯃꯩ ꯊꯥꯟꯗꯕꯅ ꯑꯗꯨꯃꯛꯁꯨ ꯌꯥꯝꯅ ꯃꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯜꯗ ꯊꯥꯕꯜ ꯃꯉꯥꯜ ꯐꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯊꯛꯀꯤ ꯁꯥꯏꯖꯤꯟ ꯈꯔ ꯈꯔ ꯍꯣꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯒꯤ ꯊꯥꯕꯜ ꯃꯉꯥꯜ ꯈꯔ ꯈꯔꯗꯤ ꯑꯗꯨꯃꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯄꯣꯠꯁꯛ ꯑꯁꯤ ꯄꯨꯜꯂꯞ ꯍꯦꯛꯇ ꯐꯤꯉꯧ ꯑꯁꯤꯒ ꯄꯨꯟꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯣꯟꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯎꯃꯪ ꯑꯗꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯉꯧꯕ ꯐꯤꯅ ꯌꯣꯝꯁꯤꯜꯂꯕ ꯄꯣꯠꯁꯛ ꯑꯁꯤꯁꯨ ꯍꯥꯏꯐꯦꯠꯇꯤ ꯂꯨꯝꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠꯁꯨ ꯍꯣꯜꯂꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯎꯔꯥ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯎꯈꯣꯡ ꯑꯃꯗ ꯃꯀꯣꯛ ꯌꯩꯁꯤꯟꯗꯨꯅ ꯋꯥꯈꯜ ꯃꯥꯡꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯟꯐꯨꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯦꯜꯗ ꯅꯨꯄꯥ ꯑꯃꯅ ꯏꯁꯤꯡ ꯈꯤꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ꯫ "ꯏꯆꯥꯅꯨꯄꯥ, ꯏꯆꯥꯅꯨꯄꯥ, ꯇꯥꯕꯤꯕ꯭ꯔꯥ? ꯇꯥꯕꯤꯈ꯭ꯔꯗꯤ ꯃꯤꯠ ꯄꯥꯡꯕꯤꯌꯨꯅꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯃꯤ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯆꯥꯎꯔꯦꯜꯕꯨ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯆꯤꯡꯃꯤ ꯑꯍꯜ ꯑꯁꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯥꯏ ꯏꯆꯥꯅꯨꯄꯥ, ꯀꯔꯤꯁꯨ ꯄꯥꯈꯠꯄꯤꯒꯅꯨꯅꯦ꯫ ꯏꯆꯥꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯨ ꯃꯥꯟꯄꯤꯗꯦ꯫ ꯀꯅꯥ ꯑꯣꯏꯕꯤꯕ꯭ꯔꯥ?" ꯆꯥꯎꯔꯦꯜ ꯇꯞꯅ ꯃꯁꯥꯗꯣ ꯍꯧꯒꯠꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯄꯥ, ꯏꯄꯥ ꯃꯥꯟꯕ, ꯅꯆꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯃꯇꯧ ꯀꯔꯝꯅ ꯅꯆꯥ ꯃꯐꯝ ꯑꯁꯤꯗ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯄꯥꯏꯖꯗꯨꯅ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯃꯤ ꯑꯍꯜ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯥꯎꯔꯦꯜꯕꯨ ꯄꯨꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯆꯤꯡꯃꯤ ꯑꯍꯜ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯥꯝꯗ ꯉꯟꯇꯥꯅ ꯀꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯥꯝꯒꯤ ꯅꯥꯀꯟꯗ ꯆꯥꯎꯔꯦꯜ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯛꯄꯗꯒꯤ ꯆꯤꯡꯃꯤ ꯑꯍꯜ ꯑꯁꯤꯅ ꯂꯥꯏꯀꯠꯅꯈꯤꯕꯅꯤ꯫ ꯆꯤꯡꯒꯤ ꯈꯨꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯍꯧꯅꯨ ꯍꯦꯟꯕꯤ ꯑꯁꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯩ꯫ ꯑꯗꯨꯕꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯅ ꯍꯧꯖꯤꯛꯇꯤ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯈꯨꯂꯥꯛꯄꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ
ꯈꯨꯂꯥꯛꯄ ꯃꯍꯥꯛꯅ ꯆꯥꯎꯔꯦꯜꯕꯨ ꯊꯦꯡꯅꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯈꯨꯂꯥꯛꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯈꯨꯂꯥꯛꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯆꯥꯎꯔꯦꯜꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯥꯗ ꯂꯣꯏꯅꯔꯛꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯤꯒꯤ ꯃꯐꯝꯗ ꯍꯪꯂꯛꯂꯝꯃꯤ, "ꯏꯃꯥ ꯈꯨꯂꯥꯛꯄꯤ, ꯅꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯣꯏꯅꯖꯔꯛꯈꯤꯕ ꯄꯣꯠꯁꯛ ꯄꯣꯠꯁꯛ ꯑꯗꯣ ꯀꯗꯥꯏꯗ ꯊꯝꯕꯤꯕꯒꯦ?" ꯆꯥꯎꯔꯦꯜꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯍꯪꯂꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯈꯨꯂꯥꯛꯄꯤ ꯉꯥꯏꯍꯥꯛꯇꯤ ꯈꯟꯖꯥꯟꯅꯩ, ꯑꯗꯨꯒ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯣꯠꯁꯛ ꯑꯗꯣ ꯏꯃꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯕꯅꯤꯗꯣ, ꯂꯥꯛꯄꯤꯈ꯭ꯔꯣꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜꯕꯨ ꯂꯝꯖꯤꯡꯂꯗꯨꯅ ꯄꯨꯔꯛꯂꯒ ꯑꯗꯨꯉꯩ ꯈꯨꯂꯥꯛꯄꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯂꯩꯅꯔꯝꯕ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯄꯣꯠꯁꯛ ꯑꯗꯨ ꯆꯥꯎꯔꯦꯜꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕꯤ ꯁꯛꯇꯝ ꯑꯃꯒꯤ ꯃꯃꯤ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜꯅ ꯌꯥꯝꯅ ꯉꯛꯅꯁꯨ ꯈꯨꯂꯥꯛꯄꯤꯒꯤ ꯃꯐꯝꯗ ꯍꯪꯖꯩ, "ꯏꯃꯥ, ꯃꯁꯤꯗ ꯊꯦꯠꯂꯤꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ?" ꯆꯥꯎꯔꯦꯜꯅ ꯍꯪꯂꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯈꯨꯂꯥꯛꯄꯤ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯃꯍꯥꯛ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗꯣ, ꯈꯨꯂꯥꯛꯄꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯨꯄꯤ ꯍꯧꯅꯨ ꯍꯦꯟꯕꯤꯅꯤꯗꯣ." ꯆꯥꯎꯔꯦꯜꯅ ꯇꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ, "ꯑꯣ, ꯑꯗꯨꯗꯤ ꯏꯆꯟ ꯑꯁꯤꯗꯤ ꯁꯨꯡꯎ ꯎꯗꯦ, ꯃꯍꯥꯛꯇꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ?" ꯆꯥꯎꯔꯦꯜꯒꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯋꯥꯍꯪ ꯑꯁꯤꯅ ꯈꯨꯂꯥꯛꯄꯤꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯇꯨꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯕꯨ ꯆꯥꯎꯔꯦꯜꯒꯤ ꯃꯐꯝꯗ ꯂꯤꯔꯛꯂꯝꯃꯤ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯧꯅꯨ ꯍꯦꯟꯕꯤ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯈꯨꯂꯥꯛꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯊꯛꯇ ꯃꯕꯨꯡ ꯑꯃ, ꯃꯈꯥꯗ ꯃꯅꯥꯎ ꯑꯃ ꯁꯥꯠꯄꯁꯨ ꯅꯠꯂꯝꯗꯦ꯫ ꯃꯍꯥꯛ ꯈꯛꯇꯃꯛ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯍꯧꯅꯨ ꯍꯦꯟꯕꯤꯕꯨ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯈꯨꯂꯥꯛꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯂꯨꯅ ꯌꯣꯛꯆꯔꯝꯃꯤ꯫ ꯍꯧꯅꯨ ꯍꯦꯟꯕꯤ ꯂꯩꯁꯥꯕꯤ ꯃꯊꯣꯠ ꯐꯥꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯟꯅ ꯐꯖꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯄꯥꯈꯪ ꯀꯌꯥꯁꯤꯡꯅ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯅꯔꯝꯗꯦ꯫ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯃꯆꯥ ꯃꯃꯧ ꯑꯣꯏꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯈꯨꯂꯥꯛꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯣꯏꯔꯨꯕꯅ ꯍꯪꯒꯠꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯅꯔꯝꯗꯦ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯃꯩ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯤꯃꯩ ꯑꯁꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯁꯣꯜꯂꯕꯤ ꯃꯕꯣꯛ ꯍꯅꯨꯕꯤ ꯑꯗꯨ ꯈꯛꯇꯃꯛ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯃꯁꯨ ꯃꯕꯦꯟ ꯌꯥꯝꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯝꯃꯤ꯫ ꯂꯩꯔꯤꯃꯩ ꯌꯥꯝꯅ ꯏꯆꯝ ꯆꯝꯖꯕ ꯄꯥꯈꯪ ꯑꯃꯅꯤ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯌꯥꯁꯤꯡꯅ ꯂꯩꯔꯤꯃꯩꯕꯨ ꯄꯪꯉꯤ ꯍꯥꯏꯗꯨꯅꯁꯨ ꯀꯌꯥ ꯑꯃ ꯂꯛꯅꯕꯤꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯟꯅꯅꯕ ꯊꯕꯛꯁꯤꯡꯗ ꯂꯩꯔꯤꯃꯩꯕꯨ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯍꯟꯗꯨꯅ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯃꯩꯗꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ꯫ ꯆꯨꯝꯅꯗꯪꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯐꯝꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯃꯩꯒꯤ ꯊꯧꯅꯥ ꯐꯕ ꯆꯝꯖꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯈꯨꯂꯥꯛꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯍꯧꯅꯨ ꯍꯦꯟꯕꯤꯅ ꯃꯤꯇꯥꯕ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯋꯥꯈꯜꯗ ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈꯤꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯗꯨ ꯂꯥꯛꯂꯗꯨꯅ ꯈꯨꯜꯒꯤ ꯄꯥꯈꯪ ꯂꯩꯁꯥ ꯀꯌꯥꯁꯤꯡꯅ ꯖꯒꯣꯏ ꯁꯥꯕ ꯃꯇꯝꯗ ꯂꯩꯔꯤꯃꯩꯁꯨ ꯍꯩꯇ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯧꯅꯨ ꯍꯦꯟꯕꯤꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯩꯔꯤꯃꯩꯒꯤ ꯃꯅꯥꯛꯇꯗ ꯅꯛꯁꯤꯟꯖꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯃꯩꯅꯗꯤ ꯈꯨꯜꯒꯤ ꯃꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯜ ꯑꯁꯤꯒꯤꯗꯤ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯈꯨꯂꯥꯛꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯀ ꯅꯛꯁꯤꯟꯅꯕ ꯀꯧꯅ ꯉꯥꯡꯅꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯖꯗꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯇꯞꯅ
ꯍꯧꯅꯨ ꯍꯦꯟꯕꯤ ꯑꯃꯗꯤ ꯂꯩꯔꯤꯃꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯧꯅ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯩꯔꯤꯃꯩꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯍꯧꯅꯨ ꯍꯦꯟꯕꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯔꯝꯗꯦ꯫ ꯃꯔꯛ ꯑꯁꯤꯗ ꯈꯨꯂꯥꯛꯄꯒ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯤꯟꯅꯕ ꯃꯔꯨꯞ ꯔꯥꯡꯁꯣꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯊꯥꯡꯕꯅ ꯍꯧꯅꯨ ꯍꯦꯟꯕꯤ ꯃꯍꯥꯛꯄꯨ ꯄꯥꯝꯕ ꯀꯜꯂꯛꯄ ꯃꯍꯥꯛ ꯈꯛꯇꯒꯤ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯊꯥꯡꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯁꯨꯕ ꯑꯗꯨꯅ ꯃꯌꯥꯝꯕ ꯊꯥꯡꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯌꯥꯝꯕ, ꯅꯅꯥꯎꯗꯤ ꯃꯤꯠ ꯑꯁꯦ ꯌꯥꯝꯅ ꯅꯥꯄꯤꯄꯅꯤ꯫ ꯃꯥꯒꯤ ꯂꯝꯖꯥ ꯃꯆꯥ ꯂꯩꯔꯤꯃꯩ ꯍꯥꯏꯕꯗꯣ ꯃꯈꯣꯡꯂ ꯃꯈꯨꯠꯂ ꯑꯃꯗꯤ ꯊꯨꯗꯦꯛꯄꯗꯤ ꯐꯕꯅꯤ." ꯊꯥꯡꯕ ꯃꯅꯥꯎꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯇꯞꯅ ꯑꯁꯥꯎꯕ ꯐꯥꯖꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯉꯥꯏꯉꯝꯗꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯁꯣꯏꯕ ꯊꯕꯛꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯝꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯊꯥꯡꯕꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯒ ꯑꯔꯣꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯟꯕ ꯑꯁꯤꯗꯤ ꯃꯌꯥꯝꯕ ꯑꯅꯤꯒ ꯋꯥꯈꯜ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ꯫ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯕ, ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯌꯥꯝꯕ ꯑꯅꯤꯅ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯂꯩꯔꯤꯃꯩ ꯑꯃꯗꯤ ꯍꯧꯅꯨ ꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯥꯏꯅꯅꯕ ꯁꯤꯜꯂꯤꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯁꯤꯡ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯔꯤꯃꯩ ꯑꯃꯗꯤ ꯍꯧꯅꯨ ꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯈꯨꯜꯒꯤ ꯏꯁꯤꯡ ꯁꯣꯛꯐꯝꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯊꯥꯡꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯟꯕ ꯑꯁꯤꯅ ꯂꯣꯟꯅ ꯂꯥꯛꯇꯨꯅ ꯃꯆꯦꯒꯨꯝꯂꯕꯤ ꯍꯧꯅꯨ ꯍꯦꯟꯕꯤ ꯑꯃꯗꯤ ꯃꯌꯥꯝꯕꯒꯨꯝꯂꯕ ꯂꯩꯔꯤꯃꯩ ꯃꯈꯣꯏ ꯑꯅꯤꯗ ꯑꯔꯣꯟꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯍꯜꯂꯝꯃꯤ꯫ "ꯏꯆꯦ ꯑꯃꯗꯤ ꯏꯌꯥꯝꯕ, ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ꯫ ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯟꯖꯩ꯫ ꯏꯌꯥꯝꯕ ꯑꯅꯤꯅ ꯐꯠꯇꯕ ꯂꯥꯂꯣꯡ ꯀꯌꯥ ꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯅꯅꯥꯎ ꯑꯩꯍꯥꯛꯁꯨ ꯆꯠꯄꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯔꯤꯃꯩ ꯑꯃꯗꯤ ꯍꯧꯅꯨ ꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯊꯥꯡꯕꯅ ꯃꯍꯥꯛꯀꯤ ꯈꯣꯡꯅꯦꯠ ꯃꯤꯑꯣꯏ ꯈꯔ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯔꯤꯃꯩꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯕꯣꯛꯄꯨꯁꯨ ꯈꯪꯍꯟ ꯀꯤꯍꯟ ꯇꯧꯗꯨꯅ ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯍꯪꯂꯕꯗ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯃꯗꯨꯗꯤ ꯂꯩꯔꯤꯃꯩ ꯑꯃꯗꯤ ꯍꯧꯅꯨ ꯍꯦꯟꯕꯤꯅ ꯂꯩꯔꯝꯒꯗꯕ ꯆꯦꯜꯂꯝꯒꯗꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯈꯨꯂꯥꯛꯄꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯤꯡꯁꯥ ꯌꯥꯝꯅ ꯊꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯅꯨ ꯍꯦꯟꯕꯤꯕꯨ ꯐꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯈꯪꯂꯛꯂꯕꯗ ꯈꯨꯂꯥꯛꯄꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯔꯥꯡꯁꯣꯕꯨꯁꯨ ꯌꯥꯝꯅ ꯆꯩꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯂꯩꯔꯤꯃꯩ ꯑꯃꯗꯤ ꯍꯧꯅꯨ ꯍꯦꯟꯕꯤꯕꯨ ꯊꯥꯡꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯇꯨꯅ ꯐꯥꯔꯝꯃꯤ꯫ ꯂꯩꯔꯤꯃꯩ ꯑꯃꯗꯤ ꯊꯥꯡꯕ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯇꯝꯊꯤꯅ ꯐꯨꯅꯔꯝꯃꯤ꯫ ꯂꯩꯔꯤꯃꯩꯕꯨꯁꯨ ꯐꯤꯕꯝ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯊꯥꯡꯕꯅ ꯂꯩꯔꯤꯃꯩꯕꯨ ꯊꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯊꯧꯔꯕ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯧꯅꯨ ꯍꯦꯟꯕꯤꯅ ꯅꯥꯀꯟ ꯑꯃꯔꯣꯝꯗꯒꯤ ꯈꯨꯗꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯃꯩꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯟꯕꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯂꯩꯔꯤꯃꯩꯁꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯊꯥꯡꯕꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯃꯛꯇꯗ ꯊꯥꯡꯕꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯅꯥꯀꯟ ꯑꯃꯔꯣꯝꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯃꯩꯕꯨꯁꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯡꯁꯣꯒꯤ ꯃꯆꯥꯅꯨꯄꯥꯅ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯈꯨꯂꯥꯛꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯍꯧꯅꯨ ꯍꯦꯟꯕꯤꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯈꯪꯂꯛꯂꯕꯗ ꯈꯣꯏꯁꯥꯎꯅꯔꯕ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯔꯥꯡꯁꯣꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯥꯠꯂꯁꯤ ꯍꯥꯏꯅꯔꯛꯂꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯨꯂꯥꯛꯄꯤꯅ ꯆꯥꯎꯔꯦꯜꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯤꯗꯨꯅ ꯆꯥꯎꯔꯦꯜ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯥꯛꯄꯤꯔꯝꯕ ꯁꯤꯟꯅꯔꯝꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯑꯉꯧꯕ ꯐꯤꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯈꯨꯠꯃꯛꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ
ꯂꯥꯏꯒꯤ ꯃꯤꯇꯝ ꯑꯣꯏꯅ ꯇꯧꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯑꯃꯈꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯇꯝ ꯑꯁꯤ ꯁꯦꯝꯕ ꯁꯥꯕꯗꯤ ꯑꯗꯨꯃꯛ ꯂꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯂꯥꯏꯒꯤ ꯃꯤꯇꯝ ꯑꯁꯤ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯈꯥꯛ ꯑꯔꯥꯎ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯁꯦꯝ ꯁꯥꯔꯤꯕ ꯃꯤꯇꯝ ꯑꯁꯤ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯈꯨꯂꯥꯛꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯍꯧꯅꯨ ꯍꯦꯟꯕꯤꯒꯤ ꯁꯛꯇꯝꯒ ꯌꯥꯝꯅ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯈꯥꯛ ꯑꯔꯥꯎ ꯃꯈꯣꯜ ꯀꯌꯥꯂꯛꯇ ꯈꯪꯍꯧꯗꯅ ꯃꯉꯥꯜ ꯑꯃꯈꯛ ꯄꯥꯏꯔꯛꯇꯨꯅ ꯃꯤꯇꯝ ꯑꯁꯤꯗ ꯆꯪꯈꯤꯗꯨꯅ ꯈꯨꯗꯛ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯜꯂꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛ ꯂꯥꯏꯒꯤ ꯃꯤꯇꯝ ꯑꯁꯤꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯔꯦꯜꯒꯤ ꯃꯪꯂꯥꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯃꯤꯀꯨꯞ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯛꯂꯤꯗꯣ꯫ ꯑꯩꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯃ ꯁꯦꯝꯂꯁꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯪꯕ ꯃꯉꯥꯜ ꯑꯁꯤ ꯑꯗꯨꯃꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯆꯥꯎꯔꯦꯜ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯈꯨꯂꯥꯛꯄꯅ ꯆꯥꯎꯔꯦꯜ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯏꯆꯥꯅꯨꯄꯥ, ꯉꯁꯤꯗꯤ ꯄꯥꯝꯗꯣ ꯏꯆꯥꯅ ꯑꯣꯏꯅ ꯈꯔ ꯌꯦꯡꯁꯜꯂꯨꯗꯣ꯫ ꯈꯨꯂꯥꯛꯄ ꯑꯩꯍꯥꯛꯇꯤꯅꯦ ꯈꯨꯜꯒꯤ ꯃꯤꯐꯝ ꯑꯃ ꯂꯩꯕꯤꯕꯅꯤꯗꯣ꯫ ꯃꯤꯐꯝ ꯑꯗꯣ ꯆꯠꯄꯤꯒꯦ꯫ ꯐꯒꯅꯤ ꯏꯄꯥ ꯈꯨꯂꯥꯛꯄ, ꯅꯆꯥ ꯁꯣꯏꯗꯅ ꯌꯦꯡꯖꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜꯅ ꯃꯈꯣꯏꯒꯤ ꯄꯥꯝꯗ ꯂꯥꯛꯇꯨꯅ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃꯅ ꯃꯍꯥꯛꯅ ꯄꯥꯝꯗ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯤꯇꯝ ꯁꯥꯈꯤꯕ ꯑꯗꯨꯒ ꯃꯁꯛ ꯌꯥꯝꯅ ꯃꯥꯟꯅꯕꯤ, ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯜꯂꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯁꯤꯡ ꯈꯔ ꯃꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯔꯦꯜ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯈꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯦꯡꯒꯥꯏꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯑꯁꯤ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯆꯥꯎꯔꯦꯜꯒꯤ ꯃꯆꯤꯟꯗꯒꯤ ꯈꯨꯗꯛꯇ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯈꯤꯕ ꯈꯪꯍꯧꯗꯦ, ꯅꯍꯥꯛ ꯍꯧꯅꯨ ꯍꯦꯟꯕꯤ꯫ ꯅꯨꯄꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯅꯥ ꯑꯣꯏꯕ꯭ꯔꯥ ꯍꯧꯅꯨ ꯍꯦꯟꯕꯤ ꯍꯥꯏꯕꯗꯤ? ꯑꯩꯗꯤ ꯂꯨꯍꯦꯟ ꯀꯧꯋꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯁꯤꯡꯌꯥ ꯑꯗꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯃꯍꯥꯛ ꯆꯞ ꯂꯦꯞꯇꯨꯅ ꯋꯥꯈꯜ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯎꯈꯤꯕꯒꯨꯝꯅ ꯃꯁꯥꯗꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯍꯦꯟ ꯍꯥꯏꯕ ꯃꯤꯡ ꯑꯗꯨ ꯇꯥꯕꯗ ꯈꯪꯍꯧꯗꯦ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫